COVID-19 Laichat Sandokpa Thingnaba Keithel Chatnagadaba SOP Thokhre COVID-19 gi Laichat Sandokpa Thingnaba gidamak ngasi Ministry of Health and Family Welfare na Keithel Chatnagadaba anauba SOP Standard Operating Procedure Thokhre numit khudingi miyam na Keithel da punba asina COVID-19 ase pak sana sandorokpa yabage thajaba leire adubu COVID-19 Laichat marak asida economic activities sing tawdaba yadaba ama oibana tapna hangdokpa haurakle maram aduna asigumba mi yamna punba asidage Laichat asi sandokhidanabagidamak Central Government na Keithel singda Chatnagadaba SOP asi pikhibani anauba guideline ase retail amasung wholesale market animakta sanagani achauba Keithel singdasu anauba SOP ase ngakna chatkadabani Ministry na mamangda thokhiba guideline adu website ta phangani marketplace ta leiba restaurant ki oinasu anauba SOP ase induna chatkadabani karigumba market complex adugi manungda dharmaga mari leinaba maphamsing office training institute yoga institute gymnasium cinema hall natraga theater amasung atai akaknaba thabaksing pangthoklabade madugi damak akaknaba guideline ama ministry na thoklakani market ta containment zone leirabadi dukan amata hangba yaroi containment zone gi wangbada leiba dukan sing hangdokpa yagani COVID-19 Laichat asidagi ngakthoknabagi damak sahi hompuga mangagi mathakta leiba mi sing miron benupe masagi anaba leiba mi amasung sahi taragi makhada leiba angang sing section gadabani market association singna asigumba mi sing ase yariba makai yumdagi thokhandana bahonagabane anauba guideline adugi matung inna fit taruk lamna physical distancing thamgadabane face mask siznagadabane yamna toina khut hamdokadabane dukan singi mapan oiba sarukta alcohol based oiba sanitizer sing thamgadabane lok khubada amasung hakthi khanbada ruman natraga tissue paper na sinban mensingadabane madu yaudravade khuningna sinban adu mensillaga lok khugadabane isa gi hakchang adu nungairaktrabade athuba matamda yangsinbaga loinana state amasung district ki helpline da pau pigadabane miyam tinba maphamda til sitpa yaroi Keithel adu luna nana thamgadabane masina Laichat asina khudong thian gadabadage yariba makai ngakthokpa ngamgane dukan singda nongmagi thabak hodringaida mapung phana sodium hypochlorite sizinaduna sanitize tawgadabane masigi mathakta yamna toina khutna thengba mafam sing thongi handle elevator button handrail amasung wall na chingba nongmagi thabak loisilakpada sanitize tawduna thamlamgadabane dukan khudingmaki changphamda sanitizer thamduna arakba mi sing sanitize tahongadabane parking da thamlamba gari sing sizinaba hodringaida starring thongi handle amasung sona chingba adu mangjaunana sanitize tawgadabane miyamna sizinaba urinary natraga toilet sing regular oina nongmada ahum mari rak phauba sanitize tawgadabane market organization na miyamna sizinnagadaba facilities sing masana upai puthoktuna natraga local urban body gi kuthangda luna nana thamgadabane Keithel da lagliba miyam senanabagidamak civil defense ki volunteer sing home guard natraga volunteer sing sizinnagadabane akaknaba mafam amasung masing khaktada parking tahongadabane sangkhiba amasung thokhibagi tongan ba mafam thamgadabane Keithel manunggi lambi sing gari na apanba amata yaudana chatkhiba yanaba singadabane Keithel gi lambi nakalda ain kaina gari khamba sing akanba penal action lagodabane mi yamna tinba khangdoknabagi damak CCTV camera monitor tawgadabane home delivery gi thabak sing pungning thogatgadabane home delivery tawgadoriba staff sing adu mangjaunana screen tawgadabane mi yamna pundaba matamda pot leiba lakpa sing incentive natraga discount pigadabane containment zone dagi lakpa dukan mapu employee amasung visitor sing Keithel da changbada thinggadabane lakliba mi khudingmak thermal screening natraga hand hygiene tawgadabane lakliba mi khudingmak fit taruk lapna physical distance ngakhangadabane dukan manungda changbada customer ase yariba makai masing hanthangadabani haire state asida ahanbo oina anauba makhalge technology sizinaduna lambi semba haure state asida ahanbo oina anauba makhalge technology sizinaduna Imphal East district ke haingang AC amasung Imphal West district ke lamsang AC anigi phaunariba intervillage road ama oideba luwang sangbam maning laikai singkhongdage kameng taba lambi sembagi thabak haukhre lambi asi demo oina cubic infra private limited ki makhada Gujarat based tawba company amana puthokpa Zydex chemical mapung oina sizinaduna anauba technology amaga loinana semba haukhibani
अहानबा तांककी ओइना किलोमीटर अनि सांगबा डेमो ओइना सेमगदौरिबा लंबी असि अहानबगी ओइना मीटर 900 रोम हिरम असिगी मतंगदा निंगथीना खंगलबा एक्सपर्ट सिंग अमसुंग लेबर सिंग लाक्तुना लोकल गी मीसिंगा लंबी असि सेमबा हौख्रे तुंगदा लोकल गी मीसिंग अदुना खंगहौरबा मतुंगदा लोकल गी मीसिंगना mahut sinduna thabak subugi thabak ase makha sathari state asida anauba makhalgi technology sizinaduna lambi semagi thabak asina local missing da su thabak piri technology sizinaraga semliba lambi asida ising haidokpada ising subsinde masina nongju thagi matam da su lambi asi kaihandanaba asauba masak oigadori lambi asi matau karamna sembagi haibagi matangda cubic infra private limited ki chairman nikhil jain na haiki Demo road oina semli balambi makal asina mai pak labadi sel yamna changdana main road IBR lambi sing matam sangna satpa aphaba lambi laihan gadori bane anauba makal gi technology sizinaduna demo oina hojik semli balambi ase sunge guarantee piri masigi manungda lambi ase akai atoi thoklabade lupa amata laudana limited asina semgane anauba makal gi technology sizinaraga semli balambi ase manipur da khwaidagi ahan bane Manipur da sigumba aphaba amade matam sangna lehogadaba lambi semba ngamliba ase Manipur gi chief minister ge midyang makhadane technology sizinarga semliba ase matam yamna sangdaba amade selsu yamna sangdaba tanatana matam sangna satkadaba lambi amane hui Mangaksam Lelluba amagi mathakta police na case lokhatkre mapuningba jiba singi manungda ama oibata natana miyoibaga yamna naknaba loinaba sa ama oideba huibu Luna tause makoibu maning tamhansi haibagi pandamda lisang sinna campaign kaya sathaduna Yening Animal Foundation YAF amade Manipur Dog Lovers kayana kholaw kaya lauduna lagliba sida ngasi khangabok part 3 khunogda leiba elangbam omorjit sahi kuntraga manga hairiba miyo yasina tha ani muksuraba pikliba huina amabu tamthiba mawongda thangna Mangaksamda lelambagi thokdok ama Thokhre thawong adubu yaningdabadage Thobal Police Station da pau pibaga loinana Police na FIR ama lokhatkre YAF ki chairperson Sapna Laisram na phongdokpada ahingba jiba panba khudingmak aikhoi isagumna loina bibagi hainabe thamduna jiba panbabu nungsibagi hainabi thamse makha tana asokpa hui adu YAF na layeng pathap chathaduna mapung phana layeng khigane jiba duge saphana bahona jagane yumda nungsina yokpa sa singda tathi tawaina tawbase maralgi matung inna chairak pinaba khongthang kayamuk Laukhatli haina phongdorokhi Minister Olukoida award ani pirakle Agriculture Veterinary amasung Tourism Minister Oinam Lukhoida Bharat Excellence Award amasung Jewel of Northeast Gold Award pirakle State asigi chakhot thorang amasung Public Service ta Minister Olukhoina tawkhiba contribution singbu sakhangbo oina Bharat Excellence Award ase pirakhibane aduga tongan ba phurup singgi marakta hena aphaba mari lehenaba mahakna laukiba thokdang singbu sakhangbo oina Jewel of Northeast Gold Award asi pirakhibane award asi voluntary organization ama oideba Friendship Forum India na pirakhibane state asibu chakhodanba amade miyamgi yaifanaba laukiba thokdang singbu sakhangbiduna award ani asi pirakhibagi damak Minister Olukhoina awarding committee busu thagatpa phongdorokle loina na mahakna laukiba thokdang singbu sakhangbikhiba asina Kunai asigi yaifanaba hena kanna thabak taunanaba ithil pire mahakpu sakhang bikiba ase chief minister ge guidance yaudrebade oithoklam loi haina su minister Olukhoina phongdorokle